ꯁꯤ ꯍꯔꯥꯎꯏ ꯌꯨꯝ ꯃꯄꯥꯟ ꯂꯥꯛꯅꯕꯩ ꯋꯥꯎ ꯃꯅꯝꯗꯤ ꯐꯖꯔꯦꯍꯦ ꯁꯣꯟꯗꯅ ꯈꯇꯥꯎꯕꯩ ꯀꯟꯅ ꯋꯥꯔꯤ ꯑꯗꯨꯒ ꯑꯃꯅꯁꯨ ꯇꯧꯔꯤꯌꯣ ꯕꯕꯥ ꯋꯥꯔꯝꯃꯅꯤ ꯈꯔꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯟ ꯊꯣꯡꯕꯁꯤ ꯏꯔꯣꯟꯕꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯜꯂꯛꯑꯒꯦ ꯀꯩꯗꯧꯅꯤ ꯆꯥꯛ ꯊꯣꯡ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯕꯨ ꯅꯤꯀꯣ ꯅꯤꯉꯣꯝꯕꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯑꯣꯏꯅ ꯊꯣꯡꯖꯔꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯔꯦ ꯗ ꯑꯉꯃꯣꯏ ꯃꯄꯥꯝꯗ ꯁꯤꯗ ꯂꯩ ꯂꯛꯅꯔꯣ ꯑꯝꯇ ꯂꯛꯅꯔꯣ ꯁꯤ ꯍꯔꯥꯎꯏ ꯌꯨꯝ ꯃꯄꯥꯟ ꯂꯛꯅꯕꯩ ꯇꯣꯃꯦꯇꯣ ꯍꯥꯏꯕ ꯇꯣꯃꯦꯇꯣ ꯍꯣꯔꯦꯟ ꯊꯣꯡꯕ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤ ꯍꯔꯥꯎꯔꯤ ꯑꯃ ꯀꯟꯅ ꯁꯤꯗꯩꯗ ꯍꯔꯥꯎꯔꯤ ꯑꯦ ꯄꯛꯇꯦ ꯑꯦ ꯁꯣꯝꯗ ꯏꯆꯥꯅꯨꯄꯥ ꯀꯟꯅ ꯍꯔꯥꯎꯔꯤ ꯏꯃꯥ ꯌꯦꯟꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ ꯂꯩꯔꯦ ꯌꯦꯟꯅ ꯈꯥꯡ ꯑꯁꯣꯝꯗ ꯊꯥꯡꯀꯠꯂꯦ ꯊꯥꯎ ꯍꯩꯕ ꯌꯥꯔꯅꯤ ꯅꯤꯀꯣ ꯀꯗꯥꯏ ꯌꯥ ꯀꯗꯥꯏ ꯅꯤꯀꯣꯗꯤ ꯀꯣ ꯌꯦꯡꯉꯣ ꯇꯧꯁꯤꯗ ꯁꯤꯅ ꯀꯟꯗ ꯌꯥ ꯊꯥꯎ ꯍꯩꯔꯝꯗꯥꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯗ ꯋꯥꯠꯀꯗ꯭ꯔꯥ ꯌꯥꯝꯒꯗ꯭ꯔꯥꯅ ꯈꯟꯖꯥꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯩꯖꯜꯂꯤꯁꯦ ꯋꯥꯠꯂꯗꯤꯅ ꯁꯨꯃꯥꯏꯅ ꯍꯩꯔꯦ ꯊꯥꯎ ꯁꯥꯔꯦ ꯑꯗꯨꯅ ꯖꯤꯔꯥ ꯈꯛꯇꯪ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯁ꯭ꯇꯥꯏꯜꯁꯦ ꯑꯃꯒ ꯃꯥꯟꯅꯗꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯈꯤꯇꯪ ꯃꯨꯟꯖꯜꯂꯛꯄꯩ ꯃꯇꯥꯡꯁꯤꯗ ꯌꯦꯟꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯌꯦꯟꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯂꯤꯕ ꯑꯣꯏ ꯑꯗꯨꯅ ꯌꯥꯝ ꯎꯏ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯍꯥꯎꯁꯤꯁꯨ ꯍꯥꯎꯋꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯁꯦ ꯉꯧꯔꯒꯇꯪ ꯇꯣꯛꯑꯅꯤ ꯃꯍꯤ ꯍꯥꯞꯄꯔꯣꯏ ꯂꯝꯔꯥ ꯏꯔꯣꯟꯕ ꯑꯃꯒ ꯆꯥꯔꯅꯤ ꯁꯤꯅ ꯉꯧꯔꯒꯇꯪ ꯇꯣꯛꯑꯒ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯥꯔꯅꯤ ꯈꯨꯠꯅ ꯄꯥꯏꯔꯗꯤ ꯑꯇꯩꯁꯤꯅ ꯇꯧꯔ ꯄꯥꯏꯒꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯊꯣꯡꯉꯤ ꯁꯨꯝ ꯒꯔꯝ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯚꯤꯗꯤꯑꯣ ꯇꯧ ꯃꯔꯨ ꯃꯔꯥꯡꯁꯤꯗ ꯂꯩꯔꯦ ꯁꯤꯁꯤꯡ ꯒꯔꯝꯁꯦ ꯈꯔꯒ ꯊꯥꯛꯀꯦꯀꯣ ꯃꯤꯛꯁ ꯇꯧꯖꯔꯝꯃꯦ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯦꯗ ꯑꯩ ꯅꯨꯄꯥꯅ ꯍꯦꯛ ꯊꯣꯡꯕꯅ ꯅꯍꯥꯟꯈꯩꯗꯤ ꯍꯥꯏꯗꯤ ꯍꯩꯕ ꯑꯣꯏꯗꯦ ꯌꯥꯗ꯭ꯔꯒ ꯀꯩꯅꯣꯗꯣ ꯃꯤꯛꯁ ꯄꯥꯎꯗꯔꯗꯣ ꯃꯤꯛꯁ ꯄꯥꯎꯗꯔ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯍꯥꯞꯄ ꯅꯤꯀꯣꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤ ꯈꯥꯏꯒꯦꯀꯣ ꯁꯤꯁꯦ ꯊꯝꯃꯅꯤ
ꯑꯃꯗ ꯑꯣꯏꯅ ꯈꯥꯕꯩꯁꯦ ꯊꯝꯒꯦꯁꯦ ꯊꯝꯖꯤꯟꯕꯁꯦ ꯍꯣꯔꯦꯟ ꯇꯩꯔꯝꯃꯒ ꯇꯩꯊꯣꯛꯅꯕꯅꯦ ꯃꯆꯨꯅ ꯉꯥꯏꯍꯥꯛ ꯍꯥꯞꯀꯗ꯭ꯔꯥ ꯇꯣꯃꯦꯇꯣ ꯊꯥꯛꯍꯧꯗ꯭ꯔꯤ ꯇꯣꯃꯦꯇꯣ ꯊꯥꯛꯆꯤꯜꯂꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯊꯝꯃꯤꯁꯦ ꯌꯥꯝ ꯋꯥꯅꯅꯤ ꯖꯒꯥꯁꯤꯗ ꯁꯤ ꯃꯅꯤꯡ ꯀꯥꯈꯠꯂꯛꯄꯗꯅ ꯂꯣꯏ ꯁꯧꯗꯣꯛꯄ ꯇꯥꯔꯦ ꯁꯤꯁꯦ ꯁꯤ ꯊꯝꯒꯦ ꯅꯥꯀꯟꯗꯅ ꯏꯁꯤꯡ ꯊꯥꯡꯀꯠꯂꯦ ꯑꯗꯨꯉꯧꯒꯤ ꯆꯥꯛꯇ ꯍꯥꯞꯅꯕ ꯏꯁꯤꯡ ꯊꯥꯡꯀꯠꯄꯤꯔꯤ ꯍꯧꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯊꯣꯡꯗꯤ ꯊꯣꯡꯉꯦ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯦ ꯅꯤꯀꯣꯗꯤ ꯑꯃꯨꯛ ꯅꯝꯕꯤꯔꯨꯁꯤ ꯅꯤꯀꯣ ꯑꯦ ꯀꯩꯗꯧꯔꯤꯅꯣ ꯑꯦ ꯕꯣꯟ ꯀꯗꯥꯏ ꯕꯣꯟꯗꯤ ꯅꯤꯀꯣꯁꯦ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏꯁꯦ ꯐꯝꯕ ꯋꯥꯔꯀꯥꯟꯗꯗ ꯇꯧꯋꯦ ꯃꯥ ꯅꯤꯡꯉꯥꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯛꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯉꯥꯡꯗꯤ ꯑꯣꯏꯗꯦ ꯃꯈꯣꯡꯅ ꯀꯥꯎꯔꯛꯏꯗꯣ ꯈꯨꯠꯂꯣ ꯃꯈꯣꯡ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯕꯣꯟꯁꯤꯗ ꯇꯥꯈ꯭ꯔꯦ ꯁꯦ ꯍꯣꯏ ꯃꯆꯨꯁꯦ ꯉꯥꯡꯁꯤꯜꯂ ꯐꯖꯔꯅꯤ ꯅꯤꯀꯣ ꯃꯅꯥꯛꯇ ꯉꯥꯛꯇꯪ ꯂꯩꯔꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯒꯦ ꯃꯆꯨ ꯍꯥꯞꯆꯤꯜꯂꯒꯦ ꯅꯪꯒꯤ ꯊꯤꯠꯂꯤ ꯇꯥꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯛꯇꯅ ꯏꯁꯤꯡꯁꯦ ꯁꯧꯔꯦ ꯃꯨꯊꯠꯂꯒꯦ ꯈꯨꯠꯁꯦ ꯏꯊꯟꯗꯅ ꯅꯝꯃꯕꯅꯤꯅꯀꯣ ꯀꯩꯅꯣ ꯀꯩꯀꯩ ꯊꯥꯛꯄꯁꯨ ꯌꯥꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯔꯣꯛ ꯊꯥꯛꯄꯁꯦ ꯀꯤꯌꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯨꯡꯀꯥꯃꯨꯛ ꯆꯥꯗꯕꯁꯨ ꯌꯥꯝ ꯆꯥꯗꯕꯁꯨ ꯑꯃꯨꯛ ꯑꯣꯏꯗꯕ ꯑꯗꯨꯅ ꯐꯨꯜꯁꯦ ꯃꯍꯤ ꯌꯥꯎꯔꯣꯏꯗꯕꯅꯤ나 ꯑꯅꯤꯗꯤ ꯄꯥꯛ ꯂꯩꯍꯜꯂꯔꯣꯏꯒꯦ ꯑꯃ ꯇꯪꯈꯥꯏꯁꯦ ꯊꯥꯛꯑꯒꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯂꯦꯝꯍꯧꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯈꯔ ꯍꯥꯞꯆꯤꯟꯒꯦꯕ ꯁꯤꯅ ꯍꯥꯎꯋꯦꯅ ꯊꯣꯡꯉꯕꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯃꯌꯥꯝ ꯈꯨꯊꯣꯡꯉꯗꯤ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯈꯪꯗꯦ ꯑꯂꯨꯗꯤ ꯁꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯃꯍꯤ ꯍꯥꯞꯄꯔꯣꯏꯗꯕꯅꯤꯅ ꯍꯣꯔꯦꯟ ꯂꯤꯍꯧꯗ꯭ꯔꯗꯤ ꯃꯍꯤꯕꯨꯗꯤ ꯈꯤꯇꯪꯗꯤ ꯍꯥꯞꯄꯅꯤ ꯀꯪꯁꯤꯜꯂꯛꯄ ꯉꯥꯏꯕ ꯃꯨꯟꯖꯜꯂꯛꯄ ꯉꯥꯏꯕꯅꯤꯅ ꯃꯍꯤ ꯈꯤꯇꯪꯗꯤ ꯍꯥꯞꯀꯅꯤ ꯑꯁꯥꯕꯁꯦ ꯂꯧꯊꯣꯛꯑꯒ ꯋꯥꯎ ꯃꯅꯝꯗꯤ ꯐꯖꯔꯦꯍꯦ ꯍꯣꯔꯦꯟ ꯊꯥꯡꯖꯔꯝꯗꯥꯏꯗ ꯈꯔ ꯑꯃꯨꯛ ꯊꯥꯛ
Fazarihe. Haudo malaba yang la tuda. Mana? Mana makan aja. Fazari. Soalnya nak kata apa kan apa hari itu nggak apa sih tuh ya. Niko, Niko buku ke layu ko? Iya nggak jong. Niko, buku layu ko? Ini no ini kapi itu jo. Aku, pembeli aku. Baru yang tahu ni, kawan juga hanggi. Baru yang tahu ni. Jang je, mahi hafta lagi. Jang di kang jalan, mahi kita hafta. Menbangai buat nanti di kasar lah kan. Ini kang jalan kita cari. Oh, pira lagi mai tuhan pija chokas. Kita nak pasal lagi deh, nah hanggai di tengkota mahi kerja apa ke beetroot, carrot kumba macam-macam soy dah kita suppose tahu bane. Pasal kita cuma ni mana ngajan kerja ni. Situ kaya pija jar ni mabuk. Cuma ni pija ni. Mahi kita ngapja lagi, sina kanggi kita menbaga capcana ni, itu namanya hapja le. Kaya hapun baga, ina. Tiket hapting aja, tungkra hapti betul. Ini nang hapti. Juga siluar ka iro laga, hapti betul sapon. Iro nabas dalai deh, lamra bra, juga luga, hawai manggil ke yongcak marus di ngamjaduini. Ini pang boy dia tu, wan bab maga tu ni mana pang ba. Ini, jangan sudah syarat tu re. 이런버스도 하우도리 보내다. 남라 이런버스도 하우이다. 인할리네 누가 현장을 보고 가집잖아. 좀 서보세. 이쪽이 보내. 아코이스나 사게 통과를 탁나보니 탁나나봐 tum내는 카이도가 탐자보니 좀 되게 괜찮대. 이제 타게 사이클을 타거든 야디기. 바디 tum 야디암 그런 거 빠워야 돼. Sudah leh, saya nak kangadi kasan gini tu nak gas mentat lagi, saya teluskan lagi, yang thongba sih, Yen thongba masak si ubada hawbada mandu yung dia na ay di sana thongba ida kaino yam haw na saga. Iron beda mong mayon sa lagi, kaya dong ni, sak thong lay wa itu ni. Iron bas loy deh, sudah leh. Mayam, aku video nam mayam hai bazoi deh. Aduna tam na sum nungcbiduna. Mayamna akhoibu support twbiyo. Like, share, comment, subscribe twbiyo. Akhoibu nungcbiduna. Video se matang sai da lo shinjarage mathangda nungaiba video ama mu puraga lakjage mayam.